Churachandpur town Numit Chuppa police ka Miyamga Muknabada personnel ani Yaona Meeoi Sokle Miyam na ngai nazaragaso Chief Minister Nongthongbam Biren gi Churachandpur khongchati tokre Chief Minister gi Churachandpur khongchat ka mari lainana Indigenous Tribal Leaders Forum na kaukhiba Churachandpur district ban manungda ban sogotpa singa police ka Numit Chuppa Muknabada personnel ani Yaona Meeoi Sokle asokpa sing Churachandpur district hospital da pukhatuna laika nakhre haide Churachandpur district ki new lamka da laiba PT sports complex da nauna sagat khiba open gym sangawaga loinana Churachandpur ge AC gi LM khawte na MLA oirakpa chahi ama mapung pharakpagi thauramda saruk yanawagi damak ngarang chief minister na Churachandpur da chatnaba thaurang tauramba adu ngahan numidang thokiba thokdok amade ngarang kaukhiba ban aduna maram oiraga chatkhidrei ngarang chief minister na sangana ba thaurang tauramba open gym adu ngahan numidang pung 9 lom tarakpa matamda miyam hauroktuna mai thadokhibanei loina ngarang thauram pangthokani haina thaurang tauramba new lamka da laiba ladwana mandap ke sengbat sagaliba singsu miyam na thugai khibanei sairak asida Indigenous Tribal Leaders Forum na su ngarang ayuk pung 9 dagi nungthil pung 3 fauba Churachandpur district ban kaukhibaga loina na miyam gi thabak thauram amata forum asina saugatloi haina phongdokhiba laikhrabanei ngahan dagi auna miyam na sangchen ki bakhongjang aduna maram oiraga khongjang loi amade police ki marakta sauna muknaba thokhe ngarang ayuk angan badagi hauna Churachandpur gi new lamka area gi tongan ba mafam singda lambi thingba made lainga ki mayokta kholau kaya lauduna khongjang chatpa singna sathake matamadu da Manipur police amade CRPF ki yamlaba forcing thomjin duna irang adubu laksinna ba honakhe ban sawatpa singna police ta nung thajin ba made nauri kapsin bana singba thaurang sing chatharak badage police na su irang adu laksinna ba mob bomb amade tear gas na singba masing khangdana kapkhe thawdok asiga mari lainana irang sagotpani haiba Meeoi taruk police na fajan ke loina na khongjang loi singna nauri kablakpada police personnel ani sokhi haide ITLF na kaukhiba banase ngarang nungthil pung mari da loikhrabasu makata na police amadi miyam gi marakta muknabagi thogdok ngarang numidang athengba phawba sathaki haide ITLF ki information and publicity department na ngarang su cherola ma thoktuna makoina kaukhiba banadu da Churachandpur miyam na mapung phana sawat pirakpagi damak thagat pa phongdokhe loina ban asigi pandam madu phanglavanina khudakta ban loisina ba phongdokhe nakala maromda ngarang nungthil pung ama taba matamdagi Churachandpur ge sadwana mandapta pangthokadaba thauram adu saruk yanawagi damak Meeoi kaya laknakhe adubu chief minister lakhidaba maramna thauram asi pangthokidrei mafam adu da tilamba miyam adu pung khara thauram pangthokpamda ngairamlaba matung hanakhe district asida pamdaba thogdok sing thoktana ba district magistrate na CRPC section 194 chalaibaga loina akan ba section thaurang lakhutuna leire loina na kanglup ki oiba irang thoklaktana ba made pamdaba thogdok sing makata na thokandana bage Churachandpur district asida numit mangani gi oina mobile internet servicing thingjin khrei